Mamang chahi da Tamenglong Dagi Thadokhiba satellite take Touba Amur Falcon ani ki manung da Chiuluan to Haina Mingthonba Amur Falcon amadi ngarang South Africa da Youkhre hairi hiramasi ki matang da Hindustan Times na Wildlife Institute of India gi scientist R. Suresh Kumar gi wafam paludan fonglakpa report aman hai Manipur gi Tamenglong district ta leiba mafam amagi maming thonduna satellite take Thadokhiba Amur Falcon ani ki manung da Chiuluan to asi numit mangaga pung 13 chupna Arabian Sea Lana Pairaba Matung, Ahanba stopover Oiriba Somalia da Thungki. Ngarang Amur Falcon Chiuluan to Thadokhiba South Africa gi mafam adu African Veld Haina su Kangnei. Mafam asi Johannesburg dagi nongchupta kilometer chahungo humfurom lapna leiba mafam amani. Satellite take Tauraba Amur Falcon ani Chiuluan to amasung Guangram Haina Mingthonba langkoi uchek ani asi. Mamang chahi gi November tang nipanda Manipur lengaki Forest Department amasung Tamenglong gi miyamna Thadokkhiba. Tamenglong District ta Chaktaba Laklamba Amur Falcon Sing asina Paikigadaba Maikei Khangduknabagi Pandamda Satellite take Thadokhiba. Guangram hairi ba Amur Falcon asidi mamang chahi ki December tang 12 dagi transmitting signal amata fangkidre hairi. Panbay abadi Amur Falcon asi malemda khwaidagi sangna paiba lamkoi uchek am oiribani. Hairiba uchek asi Wildlife Protection Act ki makha da ngak senbagi thabak akan mongda chathari Amur Falcon singna chahi amada yamdrabada kilometer lising kunrom paiduna malemgi tongan ba mafam sing yauri masigi manung chana Manipur gi Tamenglong district yauna Northeast India gi mafam kharada chaktafam oiraga laklibani haina Hindustan Times ki report asina makhatari